ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯣꯔ ꯊꯤꯕ꯫ ꯂꯧꯕꯤꯔꯁꯤ ꯕꯣꯔ ꯊꯤꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯉꯛꯆꯥꯎ ꯊꯦꯛꯄ, ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯅꯣꯛꯅꯕ ꯀꯟꯕꯁꯤ ꯀꯔꯤꯗ ꯍꯪꯉꯨꯅꯤ? ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗ ꯂꯪꯖꯔꯨꯕꯒꯤ ꯗꯁꯥꯅ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯊꯤꯈ꯭ꯔꯕꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯗꯣ ꯇꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯈꯟꯒꯤ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯝꯐꯥ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ, ꯂꯦꯞꯇꯅ ꯆꯠꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯐꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯝꯐꯥꯕꯨ ꯃꯆꯥꯒꯤ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯗ꯭ꯔꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯥꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯁꯤ ꯍꯥꯏꯔꯗ꯭ꯔꯦ꯫ ꯃꯃꯥꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯕꯣꯔ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯃꯥꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯇꯝꯐꯥꯗ "ꯂꯥꯏ ꯅꯤꯡꯉꯨ ꯏꯕꯦꯝꯃ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯐꯥꯅ ꯃꯃꯥꯗ "ꯀꯔꯤ ꯂꯥꯏꯅꯣ ꯅꯤꯡꯒꯗꯧꯔꯤꯕꯕꯨ?" ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥꯅ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, "ꯅꯤꯔꯤꯕ ꯃꯈꯩ ꯄꯤꯒꯟꯕ ꯂꯥꯏꯗꯤ ꯁꯤꯕ ꯃꯍꯥꯗꯦꯕꯇꯅꯤ꯫ ꯅꯪꯅ ꯅꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯉꯨ." ꯃꯃꯥꯒꯤ ꯋꯥ ꯑꯗꯣ ꯇꯝꯐꯥꯅ ꯆꯞ ꯌꯨꯡꯅ ꯊꯥꯖꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯧꯒꯦ ꯍꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯐꯥ ꯁꯤꯕ ꯃꯍꯥꯗꯦꯕ ꯅꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏ ꯊꯥꯡꯃꯩ ꯊꯥꯟꯕ ꯃꯇꯝꯗ ꯁꯤꯕꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯗꯨꯛ ꯊꯥꯡꯃꯩꯒꯤ ꯃꯊꯛꯇ ꯍꯩꯔꯨꯛ ꯄꯅꯥ ꯍꯥꯞꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯖꯥ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯊꯧꯖꯥꯟ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯃꯥꯗ ꯃꯍꯥꯗꯦꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯗꯦꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯒꯟꯖꯥꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯒꯟꯖꯥ ꯈꯔ ꯄꯨꯔꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯠꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯃꯥꯅ ꯄꯥꯝꯖꯕ ꯃꯍꯥꯗꯦꯕꯒꯤ ꯊꯧꯖꯥꯟꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯁꯤꯕꯔꯥꯇꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥꯅ ꯍꯥꯟꯅꯒꯨꯝ ꯃꯍꯥꯗꯦꯕꯕꯨ ꯄꯨꯖꯥ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯍꯥꯗꯦꯕꯕꯨ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕ ꯄꯨꯖꯥ ꯑꯗꯨꯗ ꯃꯍꯥꯗꯦꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯃꯤꯌꯥꯏ ꯑꯣꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯅꯨꯄꯥ ꯑꯗꯨꯗ "ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯖꯥ ꯀꯠꯇꯨꯅ ꯅꯤꯡꯂꯤꯕꯗꯨ ꯑꯩꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩ ꯄꯤꯔꯝꯂꯒꯦ?" ꯇꯝꯐꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯒꯤ ꯊꯤꯔꯕ ꯁꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯌꯨꯝ ꯄꯥꯟꯕ ꯐꯪꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯆꯥꯟꯕꯤꯔꯗꯨꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯅꯕꯤꯌꯨ." ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ
ꯃꯍꯥꯗꯦꯕꯅ ꯈꯨꯗꯨꯞ ꯑꯃꯔꯣꯝ ꯁꯥꯡꯕ ꯂꯤꯟꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯆꯩꯇꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯀꯩ ꯃꯋꯨꯟ ꯃꯆꯦꯠ ꯑꯃꯒ ꯇꯝꯐꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯩ ꯑꯁꯤ ꯅꯃꯥꯡꯗ ꯊꯝꯂꯒ ꯔꯥꯝ ꯔꯥꯝ ꯍꯥꯏꯅ ꯁꯣꯜꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩ ꯑꯁꯤꯅ ꯅꯪꯕꯨ ꯐꯨꯔꯛꯀꯅꯤ꯫ ꯈꯥꯡꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯂꯦꯞꯂꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯁꯣꯜꯂꯨ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯄ꯭ꯔꯚꯨ ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯣ? ꯅꯅꯥꯏ ꯑꯩꯗꯤ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯃꯍꯥꯗꯦꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯝꯂꯤꯕ ꯕꯣꯔ ꯑꯗꯨ ꯐꯪꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯇ ꯇꯧ꯫ ꯆꯩ ꯑꯁꯤꯅ ꯐꯨꯕꯒꯤ ꯆꯩꯅꯥꯈꯣꯟ ꯑꯗꯨ ꯀꯩ ꯃꯋꯨꯟ ꯑꯁꯤꯅ ꯅꯥꯟꯕꯗ ꯀꯣꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯊꯥ ꯑꯃ ꯐꯥꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯑꯊꯤꯕ ꯁꯛ ꯑꯗꯣ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯗꯦꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯝꯐꯥꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ꯫ ꯇꯝꯐꯥ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯗꯦꯕꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯁꯤꯟꯊꯥ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯩꯇꯨꯞ ꯑꯗꯨꯅ ꯐꯨꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯐꯨꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯍꯥꯗꯦꯕꯅ ꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯐꯤꯔꯨꯛ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯒꯨꯝꯁꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯄꯨꯔꯕꯗꯤ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯒꯅꯤ꯫ ꯇꯝꯐꯥꯗꯤ ꯇꯨꯡꯒꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯁꯒꯨꯟ ꯇꯧꯗꯨꯅ ꯆꯪꯂꯛꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯤꯕꯗ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯐꯤꯔꯨꯛ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯤꯔꯨꯛ ꯑꯗꯣ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯌꯥꯎꯔꯦ ꯈꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯛꯂꯕꯗ ꯍꯨꯔꯥꯟꯄꯣꯠ ꯌꯦꯟꯊꯣꯛꯅꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯨꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗꯣꯛꯈꯤ, ꯈꯜꯂꯨꯔꯤꯕ ꯋꯥꯈꯟꯒ ꯂꯩꯔꯝꯂꯤꯕ ꯄꯣꯠꯀ ꯔꯥꯝ ꯔꯥꯝ ꯀꯌꯥꯗ ꯈꯦꯟꯅꯔꯝꯂꯕ! ꯔꯥꯝ ꯔꯥꯝ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯤꯔꯨꯛ ꯃꯅꯨꯡꯗꯒꯤ ꯆꯩꯇꯨꯞ ꯑꯗꯣ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯒꯨꯝ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯅ ꯁꯣꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯕ ꯑꯗꯨꯗ ꯆꯩꯇꯨꯞ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯩꯇꯨꯞ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯩꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯕꯁꯨ ꯆꯩꯇꯨꯞꯅ ꯂꯦꯞꯄ ꯂꯩꯇꯅ ꯐꯨꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯆꯩꯇꯨꯞ ꯑꯗꯨ ꯐꯥꯔꯒ ꯐꯤꯔꯨꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯃꯅ ꯐꯤꯔꯨꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯅꯕ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯄꯣꯠꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯈꯠꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯃꯥꯡꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯤꯔꯨꯛ ꯑꯗꯨ ꯊꯝꯂꯒ ꯐꯤꯔꯨꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ꯫
ꯁꯩꯇꯨꯞ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯑꯎꯕ ꯃꯤꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯩꯇꯨꯞ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯅ ꯁꯣꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯅ ꯁꯣꯟꯕꯗꯨꯗ ꯁꯩꯇꯨꯞꯅ ꯅꯤꯡꯊꯧꯕꯨ ꯌꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯌꯩꯕ ꯍꯧꯔꯛꯂꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯩꯇꯨꯞ ꯑꯗꯨ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈꯤ, "ꯔꯥꯝ ꯔꯥꯝ ꯃꯥꯡꯂꯦꯗꯅ"꯫ ꯁꯩꯇꯨꯞ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯌꯩꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯗꯨ ꯁꯩꯇꯨꯞ ꯑꯃꯅ ꯇꯥꯅꯗꯨꯅ ꯌꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯣꯜꯂꯛꯈꯤ, "ꯔꯥꯝ ꯔꯥꯝ ꯃꯥꯡꯂꯦꯗꯅ ꯑꯁꯤꯗꯤ"꯫ ꯔꯥꯝ ꯔꯥꯝ ꯁꯣꯜꯂꯨꯕ ꯑꯗꯨꯗꯒꯤ ꯁꯩꯇꯨꯞ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨꯁꯨ ꯌꯩꯕ ꯍꯧꯔꯝꯃꯤ꯫ ꯁꯩꯇꯨꯞ ꯑꯗꯨꯅ ꯌꯩꯕ ꯑꯗꯨꯗ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯔꯥꯝ ꯔꯥꯝ ꯁꯣꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯔꯥꯝ ꯔꯥꯝ ꯇꯣꯏꯅ ꯁꯣꯟꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯩꯇꯨꯞ ꯑꯗꯨ ꯐꯥꯔꯒ ꯐꯤꯔꯨꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯅ ꯁꯣꯜꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯤꯔꯨꯛ ꯃꯅꯨꯡꯗꯒꯤ ꯁꯩꯇꯨꯞ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯃꯨꯛ ꯌꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯔꯥꯝ ꯔꯥꯝ ꯁꯣꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯁꯩꯇꯨꯞ ꯑꯗꯨ ꯐꯥꯔꯒ ꯍꯥꯟꯅꯒꯨꯝ ꯐꯤꯔꯨꯛ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯐꯤꯔꯨꯛ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯗꯨꯅ ꯁꯩꯇꯨꯞ ꯑꯗꯨꯒꯤ ꯃꯄꯨ ꯊꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯩꯇꯨꯞ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯇꯝꯐꯥꯅ ꯌꯥꯍꯧꯔꯛꯄꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯁꯒꯨꯟ ꯇꯧꯈꯤꯕꯒꯤ ꯂꯩꯔꯝꯕ ꯃꯄꯥ ꯑꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯤ ꯋꯥꯠꯄ ꯍꯥꯏꯕ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯤꯕ ꯀꯩ ꯃꯋꯨꯟꯒ ꯁꯩꯇꯨꯞ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯝꯐꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯏꯁꯥꯃꯛ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯥꯟꯅꯔꯝꯒꯅꯤ? ꯅꯤꯡꯖꯔꯨꯕ ꯂꯥꯠꯆꯔꯨꯕ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯤꯔꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯄꯥꯡꯊꯣꯛꯆꯕꯇꯅꯤ꯫ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯇꯝꯐꯥꯅ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯨꯔꯦ, "ꯃꯄꯨ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ? ꯃꯇꯧ ꯀꯔꯝ ꯇꯧꯕꯒꯦ?" ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯈꯪꯗꯦ, ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯁꯩꯇꯨꯞ ꯑꯃ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯐꯨꯕꯇ ꯅꯠꯇꯅ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯁꯨ ꯌꯥꯎꯅ ꯌꯩꯔꯦ ꯍꯥꯏꯕ ꯑꯁꯤꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ"꯫ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯃꯍꯥꯗꯦꯕꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯝꯐꯥꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯨꯅ ꯌꯥꯡꯅ ꯌꯧꯔꯛꯂꯦ꯫ ꯇꯝꯐꯥꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯗꯨꯅ ꯁꯅꯊꯣꯡ ꯄꯥꯟꯅꯕ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯊꯣꯡ ꯄꯥꯟꯅꯕ ꯑꯗꯨꯅ ꯃꯔꯝ ꯍꯪꯂꯛꯏ꯫ ꯇꯝꯐꯥꯅ ꯈꯨꯝꯃꯤ, "ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯅꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯕꯒꯤ ꯃꯔꯝ ꯍꯪꯒꯦ ꯇꯧꯕꯅꯤ"꯫ ꯊꯣꯉꯥꯛꯄ ꯑꯃ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯤꯡꯊꯧꯒ ꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯇꯝꯐꯥ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯝꯐꯥꯕꯨ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯁꯩꯇꯨꯞ ꯑꯗꯨ ꯂꯦꯡꯗꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯨꯛ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯔꯥꯝ ꯔꯥꯝ ꯁꯣꯜꯂꯝꯃꯤ꯫ ꯁꯩꯇꯨꯞ ꯑꯗꯨꯅ ꯇꯝꯐꯥꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯌꯩꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯅ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯁꯣꯟꯗꯨꯅ ꯌꯩꯕ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯌꯩꯕ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯀꯩꯒꯤ ꯃꯋꯨꯟ ꯑꯗꯨꯅ
ꯁꯩꯇꯨꯞ ꯑꯗꯨꯅ ꯌꯩꯈꯤꯕ ꯃꯐꯝꯗ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯩꯇꯨꯞ ꯑꯃꯗꯤ ꯀꯩꯒꯤ ꯃꯋꯨꯟ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯐꯤꯔꯨꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯒ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯩꯇꯨꯞꯅ ꯌꯩꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯟ ꯀꯔꯝ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯇꯝꯐꯥꯅ ꯀꯩꯒꯤ ꯃꯋꯨꯟ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯗ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯃꯋꯨꯟ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯝꯃꯤ꯫ ꯃꯗꯨꯇꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯆꯩꯅꯥꯈꯣꯟ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯝꯐꯥꯗ ꯄꯣꯠꯁꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯁꯛ ꯐꯖꯔꯕ ꯄꯥꯈꯪ ꯑꯃ ꯇꯝꯐꯥꯒꯤ ꯕꯣꯔ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫